ꯅꯨꯡꯗꯥꯡꯗꯣ ꯉꯁꯤꯗꯤ ꯂꯩꯍꯤꯅ ꯇꯧꯗꯨꯅ ꯄꯨꯂꯞ ꯆꯥꯔꯤ. ꯗꯥꯏꯅꯦꯜ ꯅꯨꯡꯁꯤꯗ ꯆꯥꯛ ꯆꯥꯇꯣꯔꯛꯑꯦ ꯍꯥꯏꯕ ꯐꯥꯎ ꯐꯪꯗ꯭ꯔꯤ. ꯗꯥꯏꯅꯦꯜꯅ ꯂꯩꯍꯤ ꯅꯪꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯤꯗ ꯂꯩꯕ? ꯆꯍꯤ 2 ꯁꯨꯔꯦ. ꯌꯥꯝꯃꯤꯅꯦꯀꯣ. ꯃꯇꯝꯒ ꯈꯪꯍꯧꯕ ꯖꯥꯠ ꯅꯠꯇꯦꯗ. ꯗꯗꯥꯁꯨ ꯃꯇꯝ ꯀꯩꯁꯨ ꯈꯪꯍꯧꯔꯣꯏꯗꯣꯏꯅꯤ. ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯆꯍꯤ 3ꯒ ꯁꯨꯔ ꯂꯩꯔꯝꯗꯣꯏꯅꯤ. ꯑꯗꯨ ꯅꯪ ꯁꯤꯗ ꯀꯅꯥꯝ ꯄꯨꯟꯗ꯭ꯔꯣ? ꯕꯕꯥꯅ ꯍꯥꯏꯕꯗ ꯃꯤ ꯐꯠꯇꯦ ꯄꯨꯟꯅꯨ ꯍꯥꯏꯌꯦ. ꯑꯗꯨꯒꯤ ꯁꯨꯝ ꯄꯨꯟꯗ꯭ꯔꯦ. ꯀꯤꯁꯨ ꯀꯤꯖꯩ. ꯁꯤꯗꯗꯤ ꯃꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ. ꯑꯩꯗꯤ ꯀꯤꯖꯗ꯭ꯔꯣ ꯍꯥꯏꯁꯦ? ꯗꯥꯏꯅꯦꯜꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯍꯤꯗꯨ ꯈꯪꯅꯣꯛ ꯅꯣꯛꯇꯨꯅ ꯑꯩꯗꯤ ꯗꯗꯥꯗꯗꯤ ꯀꯩꯒꯤ ꯀꯤꯗꯣꯏꯕ? ꯗꯗꯥꯗꯤ ꯃꯤ ꯐꯠꯇꯕꯁꯨ ꯅꯠꯇꯅ. ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯗꯗꯥꯒ ꯇꯤꯟꯅꯕ ꯌꯥꯏꯌꯦ. ꯗꯥꯏꯅꯦꯜ ꯇꯁꯦꯡꯅ ꯂꯩꯍꯤꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯑꯣꯡꯗꯨꯗ ꯇꯤꯟꯅꯅꯤꯡꯕ ꯐꯥꯎꯔꯤ. ꯑꯗꯨ ꯂꯩꯍꯤ, ꯅꯪꯁꯦ ꯅꯇꯣꯝꯇꯅꯤꯀꯣ? ꯃꯥꯅꯤ. ꯑꯩꯅ ꯃꯆꯥ ꯑꯍꯟꯁꯨ, ꯑꯗꯨꯒ ꯃꯆꯥ ꯌꯥꯏꯃꯁꯨ, ꯑꯗꯨꯒ ꯃꯆꯥ ꯑꯇꯣꯝꯕꯤꯁꯨ. ꯂꯩꯍꯤ, ꯅꯪꯁꯦ ꯌꯥꯝ ꯆꯝꯃꯤ. ꯃꯤꯅ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤꯀꯣ. ꯑꯗꯨꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ. ꯑꯗꯨꯅꯅꯤ ꯑꯩꯅ ꯗꯗꯥꯒ ꯇꯤꯟꯅꯁꯦ ꯍꯥꯏꯁꯦ. ꯑꯗꯨꯒ ꯃꯤꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯤꯁꯦ ꯃꯤꯒꯤ ꯃꯈꯥꯁꯨ ꯌꯥꯝꯅ ꯄꯣꯜꯂꯤꯗ. ꯑꯩꯉꯣꯟꯗꯗꯤ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ. ꯑꯗꯨ ꯀꯅꯥꯅ ꯈꯪꯅꯤ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯠꯇꯕ ꯑꯣꯏꯔꯝꯂꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ? ꯐꯠꯇꯕ ꯑꯣꯏꯔꯣꯏꯌꯦ. ꯁꯝꯊꯤꯡ ꯑꯩꯒꯤ ꯃꯃꯥꯅ ꯍꯥꯏꯌꯦ, ꯑꯩꯅ ꯃꯕꯨꯛ ꯐꯔꯗꯤ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯈꯟꯕ ꯀꯅꯥꯁꯨ ꯉꯝꯂꯣꯏ ꯍꯥꯏꯅ. ꯑꯗꯨꯅ ꯑꯩꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯅꯤ. ꯇꯥꯟꯖꯥꯗꯨꯗ ꯗꯥꯏꯅꯦꯜꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯏ. ꯗꯗꯥ, ꯀꯅꯥꯅꯣ? ꯀꯅꯥꯁꯨ ꯅꯠꯇꯦꯗ. ꯂꯩꯍꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯑꯩꯒꯤ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯁꯤꯗꯤ. ꯏꯆꯟ ꯑꯃꯅꯤ. ꯗꯗꯥ, ꯅꯪꯁꯦ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ. ꯇꯤꯟꯅꯔꯒ ꯋꯥꯁꯨ ꯂꯣꯠꯄ. ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ? ꯍꯥꯏꯌꯣ. ꯗꯥꯏꯅꯦꯜ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯗꯨꯕꯨꯔꯣ, ꯅꯣꯏꯒꯤ ꯅꯅꯝꯃꯅꯤ. ꯃꯤꯡꯅ ꯅꯨꯡꯁꯤ ꯀꯧꯏ. ꯑꯌꯥ, ꯀꯩ ꯂꯝꯗꯩꯅꯣ? ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗꯒꯤ. ꯉꯛꯄ꯭ꯔꯥ? ꯉꯛꯑꯦ. ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤ. ꯁꯦꯟꯅꯕꯁꯨ ꯐꯪꯂꯦ, ꯌꯨꯝꯁꯨ ꯊꯪꯅꯔꯕꯅꯤꯅ. ꯑꯗꯨ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯆꯥ ꯐꯥꯔꯛꯄꯒꯤ ꯅꯨꯄꯥꯒ ꯀꯣꯏꯗ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯍꯥꯏꯔꯒꯦ? ꯀꯥꯏꯗ ꯀꯣꯏꯒꯦ? ꯂꯩꯍꯤꯁꯨ ꯏꯀꯣꯝ ꯀꯣꯝꯅ ꯁꯝ ꯈꯨꯝꯂꯛꯏ. ꯀꯅꯥꯝ ꯀꯣꯏꯗꯦꯗ. ꯅꯁꯛ ꯑꯗꯨ ꯐꯖꯔꯒ ꯀꯅꯥꯝ ꯀꯣꯏꯗꯦ? ꯊꯥꯖꯕ ꯋꯥꯠꯂꯤꯀꯣ. ꯄꯥꯝꯕꯨꯗꯤ ꯄꯥꯝꯕ ꯂꯩ. ꯑꯗꯨꯗ ꯌꯥꯔꯛꯇꯧ ꯃꯥꯟꯗꯕ, ꯆꯤꯅ ꯉꯥꯡꯂꯛꯇꯧ ꯃꯥꯟꯕ ꯈꯔꯕꯨꯗꯤ ꯉꯥꯎꯁꯤꯟꯅꯩ. ꯑꯩꯅ ꯊꯥꯏꯅ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯈꯤꯕꯅꯤ. ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯕꯗꯨꯗ ꯁꯨꯝ ꯊꯤꯒꯠꯈꯤꯕ. ꯑꯁ, ꯑꯣꯏꯗꯧꯗꯤ ꯅꯠꯇꯦꯗ. ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯚꯦꯂꯤꯛ. ꯗꯥ ꯚꯦꯂꯤꯛ ꯀꯧꯕꯅꯦ. ꯑꯗꯨ ꯀꯩ ꯂꯝꯗꯩꯅꯣ? ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ. ꯗꯥꯏꯅꯦꯜ ꯆꯤꯡꯅꯅ ꯉꯥꯏꯈꯣ, ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥꯅꯣ? 2 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ. ꯃꯣꯏ 4ꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯅꯦ. ꯃꯣꯏ 3ꯒꯤ ꯃꯤꯡꯗꯤ? ꯍꯟꯗꯛ 12ꯇ 4th ꯄꯣꯖꯤꯁꯟ ꯇꯥꯈꯤꯕ ꯉꯥꯟꯕꯗꯣ ꯑꯗꯨꯅꯦ, ꯑꯗꯨꯒ ꯊꯣꯏꯔꯦꯝꯕ, ꯑꯃꯗꯤ ꯀꯥꯎꯈ꯭ꯔꯦ. ꯑꯩ ꯈꯪꯉꯤ. ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯔꯛꯏ. ꯂꯩꯍꯤ ꯍꯔꯥꯎꯅ ꯑꯌꯥ, ꯃꯥꯗꯣ ꯀꯃꯥꯏꯅ ꯇꯧꯏ? ꯃꯕꯨꯛ ꯐꯕ꯭ꯔꯣ? ꯃꯣꯏ ꯀꯥꯡꯕꯨꯁꯦ ꯈꯔꯗꯤ ꯉꯥꯎꯁꯤꯟꯅꯕꯅꯤ. ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯚꯦꯂꯤꯛ ꯍꯥꯏꯁꯤꯅ ꯀꯥ ꯍꯦꯟꯅ ꯃꯉꯥꯎ ꯊꯤꯕꯅꯤ. ꯚꯦꯂꯤꯛꯀꯤ ꯃꯄꯥꯗꯣ ꯅꯨꯄꯤ 2 ꯂꯣꯜꯂꯤ. ꯃꯥꯅ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ. ꯃꯥꯒꯤ ꯃꯃꯥꯗꯣ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ. ꯃꯣꯏ ꯇꯥꯃꯣꯒ ꯃꯥꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥ ꯑꯍꯟꯅꯗꯤ ꯃꯥꯁꯤ ꯅꯨꯡꯁꯤꯗꯦ. ꯃꯥꯒꯤ ꯃꯄꯥꯗꯤ ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯂꯩꯈ꯭ꯔꯦ. ꯑꯗꯣ ꯃꯥꯗꯣ ꯅꯨꯄꯤꯒꯤ ꯀꯣꯏꯖꯥꯠꯂꯣ? ꯑꯗꯨꯃꯗꯤ ꯑꯩ ꯈꯪꯗꯦ. ꯑꯝꯇ ꯍꯪꯕꯤꯒꯦꯔꯥ? ꯀꯥꯏꯗꯩꯅꯣꯗ, ꯅꯣꯡꯃꯗꯁꯨ ꯀꯧꯅꯗꯦ. ꯑꯁ, ꯀꯩꯒꯤꯅꯣ? ꯈꯪꯗꯦ, ꯁꯨꯝ ꯀꯧꯅꯗ꯭ꯔꯦ. ꯅꯪ ꯃꯥꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ? ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤ. ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯀꯔꯝꯕ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛꯀ ꯆꯥꯡꯗꯝꯅꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ. ꯑꯗꯨꯕꯨ ꯌꯥꯝꯗꯤ ꯅꯨꯡꯁꯤ. ꯀꯔꯤꯒꯨꯝꯕ ꯆꯥꯡ ꯑꯣꯟꯅꯕ ꯄꯣꯠꯁꯛ ꯂꯩꯔꯝꯂꯕ ꯈꯪꯒꯅꯤ ꯑꯩꯅ ꯃꯥꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ. ꯗꯥꯏꯅꯦꯜꯁꯨ ꯐꯥꯒꯤ ꯇꯧꯔꯛꯏ. ꯑꯗꯨꯗꯤ ꯁꯥꯏꯟꯇꯤꯁ ꯑꯃꯗ ꯁꯦꯝꯍꯟꯁꯤꯔꯣ? ꯂꯞ ꯊꯔꯃꯣꯃꯤꯇꯔ ꯀꯥꯏꯅ.
ꯑꯩ ꯂꯣꯏꯅ ꯁꯦꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯗꯥꯏꯅꯦꯜꯅ ꯑꯗꯨ ꯑꯝꯇ ꯇꯧ ꯌꯦꯡꯁꯤꯗꯅ ꯑꯩ ꯍꯥꯏꯔꯣꯏꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯟꯊꯨꯡ ꯌꯧꯕꯅꯤ ꯈꯟꯖꯔꯒꯦ ꯂꯩ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯐꯣꯡꯗꯣꯛꯀꯗꯕꯅꯤ ꯐꯣꯡꯗꯣꯛꯇꯅ ꯅꯪꯅ ꯃꯥ ꯅꯨꯡꯁꯤ ꯀꯔꯝꯅ ꯈꯪꯒꯅꯤ ꯀꯅꯥꯅ ꯈꯪꯕ ꯃꯥꯅꯁꯨ ꯅꯪ ꯅꯨꯡꯁꯤꯔꯝꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯀꯅꯥ ꯑꯃ ꯂꯩꯔꯝꯕ ꯊꯣꯛꯂꯒꯅ ꯅꯪꯅ ꯑꯃꯨꯛ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯂꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯃ ꯈꯪꯕꯅꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯂꯩꯁꯨ ꯃꯌꯥꯗ ꯏꯍꯤꯒꯠꯂꯒ ꯑꯩꯒꯤ ꯍꯥꯟꯅ ꯑꯝꯇ ꯇꯣꯛꯈꯣ ꯏꯅꯝꯃꯗꯣ ꯐꯣꯟ ꯇꯧ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯒꯦ ꯍꯣꯏ ꯍꯣꯏ ꯗꯥꯏꯅꯦꯜ ꯅꯨꯡꯁꯤꯗ ꯀꯣꯜ ꯇꯧꯏ ꯆꯥꯛ ꯆꯥꯔꯕꯣ ꯅꯨꯡꯁꯤꯅ ꯆꯥꯗ꯭ꯔꯤ ꯅꯪꯗꯤ ꯑꯩꯁꯨ ꯆꯥꯗ꯭ꯔꯤ ꯑꯗꯨ ꯉꯁꯥꯏ ꯑꯉꯥꯡꯗꯨꯅꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏ ꯁꯥꯅꯨꯀꯣ ꯁꯥꯒꯦ ꯗꯥꯏꯅꯦꯜ ꯂꯩꯗ ꯐꯣꯟꯗ ꯄꯤ ꯂꯩꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯀꯩꯗꯧꯔꯤꯒꯦ ꯐꯤ ꯁꯥꯔꯝꯕꯅꯦ ꯑꯦ ꯆꯦꯁꯦ ꯐꯤ ꯁꯥꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯁꯦꯠꯅꯤꯡꯉꯤ ꯆꯤꯆꯦꯅ ꯄꯤꯔꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯣ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯆꯦ ꯂꯩ ꯀꯧꯋꯦ ꯆꯦꯒꯤꯗꯤ ꯑꯩꯒꯤꯅ ꯅꯨꯡꯁꯤ ꯀꯧꯋꯦ ꯂꯩꯁꯨ ꯏꯆꯝ ꯆꯝꯅ ꯑꯦ ꯑꯗꯨꯒ ꯗꯗꯥꯅ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯅ ꯁꯦꯞ ꯇꯧꯏꯕ ꯑꯩꯗꯤ ꯄꯤꯛꯇ꯭ꯔꯨ ꯀꯧꯔꯨꯕꯩ ꯅꯤꯡꯉꯨꯔꯦ ꯗꯥꯏꯅꯦꯜꯅ ꯁꯨꯛꯇꯨꯅ ꯑꯁ ꯑꯩꯁꯦ ꯈꯔ ꯄꯤꯛꯄ ꯑꯗꯨꯅꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯝ ꯄꯤꯛꯏꯅ ꯂꯩꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤ ꯂꯩꯕꯨ ꯅꯨꯡꯁꯤꯅ ꯂꯩ ꯅꯣꯏꯒꯤ ꯆꯥꯛꯇꯤ ꯅꯪꯅ ꯊꯣꯡꯉꯤꯔꯣ ꯊꯣꯡꯉꯤ ꯗꯗꯥꯗꯣ ꯋꯥꯔꯅꯦꯅ ꯑꯩꯅ ꯄꯨꯂꯞ ꯆꯥꯁꯦ ꯍꯥꯏꯕ ꯍꯌꯦꯡꯈꯩꯗꯤ ꯃꯥꯁꯨ ꯃꯇꯣꯝ ꯆꯥꯅꯤꯗ ꯗꯥꯏꯅꯦꯜꯅ ꯀꯩꯒꯤꯅꯣ ꯃꯤꯅ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒꯤꯅꯦ ꯅꯨꯡꯁꯤꯅ ꯂꯩ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯗꯥꯏꯅꯦꯜꯅ ꯌꯥꯝꯁꯨ ꯁꯤꯡꯗ꯭ꯔꯥ ꯁꯤꯡꯗꯝꯅꯤ ꯌꯥꯝ ꯁꯤꯡꯉꯤ ꯑꯗꯨ ꯆꯤꯆꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯁꯥꯟꯅꯁꯤꯔꯥ ꯂꯩꯍꯤꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯟꯊꯣꯔꯛꯏ ꯃꯈꯣꯜꯗꯪ ꯅꯠꯇꯅ ꯃꯁꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯩꯍꯤꯁꯤ ꯃꯁꯛꯇꯤ ꯐꯖꯕ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯁꯛꯇꯨ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯏ ꯂꯩꯍꯤꯅ ꯋꯥꯎ ꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯐꯤꯗꯨ ꯌꯦꯡꯒꯦ ꯅꯨꯡꯁꯤꯅ ꯐꯤꯗꯨ ꯌꯦꯡꯍꯜꯂꯤ ꯋꯥꯎ ꯌꯥꯝ ꯐꯖꯩꯌꯦ ꯆꯦ ꯗꯥꯏꯅꯦꯜꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯥꯝ ꯀꯞꯄꯨꯔ ꯃꯥꯜꯂꯤ ꯅꯃꯤꯠꯀꯗꯣ ꯂꯣꯏ ꯄꯣꯝꯃꯦ ꯅꯨꯡꯁꯤꯅ ꯀꯞꯇꯦ ꯆꯤꯆꯦ ꯀꯞꯅꯨꯀꯣ ꯀꯞꯄ ꯐꯠꯇꯦ ꯍꯌꯦꯡꯋꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯅꯤ ꯉꯁꯤꯈꯛ ꯊꯦꯡꯅꯕ ꯉꯁꯤꯈꯛ ꯎꯅꯕ ꯃꯈꯣꯏꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯍꯥꯟꯅꯅ ꯁꯛꯈꯪꯅꯕ ꯑꯃꯗꯒꯤ ꯍꯦꯟꯅ ꯀꯣꯏꯗꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ ꯅꯨꯡꯁꯤꯅ ꯂꯩ ꯑꯩꯗꯤ ꯅꯪꯁꯦ ꯑꯁꯦꯡꯕ ꯌꯥꯝ ꯎꯅꯤꯡꯉꯤ ꯂꯩꯍꯤꯅ ꯑꯁꯦꯡꯕ ꯗꯥꯏꯅꯦꯜꯅ ꯑꯁꯦꯡꯕꯗꯨꯅ ꯌꯥꯝ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯂꯩꯍꯤ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯄꯥꯜꯂꯤꯕ ꯄꯥꯔꯠꯁꯤꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯗꯥꯏꯅꯦꯜꯅ ꯕꯦꯂꯤꯛꯇꯣ ꯑꯗ ꯉꯥꯎꯖꯩꯌꯦ ꯂꯩꯍꯤ ꯏꯀꯥꯏꯅ ꯃꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ ꯅꯨꯡꯁꯤ ꯉꯛꯅ ꯕꯦꯂꯤꯛ ꯍꯥꯏꯗꯤ ꯗꯥꯉꯥꯟꯕꯒꯤ ꯐ꯭ꯔꯦꯟꯗꯣ ꯑꯣ ꯌꯥꯝ ꯊꯤꯅ ꯄꯥꯝꯖꯈ꯭ꯔꯖꯥꯠꯅꯤ ꯊꯃꯣꯏꯗꯨꯗ ꯁꯦꯡꯉꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯂꯛꯈꯤꯅꯤ ꯂꯩꯍꯤꯅ ꯑꯁ ꯆꯦ ꯑꯣꯏꯔꯣꯏꯗ ꯑꯩꯅꯗ ꯁꯨꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯣ ꯃꯉꯣꯟꯗ ꯂꯩꯒꯦ ꯈꯟꯗꯦꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯩꯔꯝꯒꯅꯤ ꯃꯥꯁꯨ ꯊꯃꯣꯏ ꯄꯥꯟꯕꯅꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯅ ꯑꯣꯏꯅ ꯍꯣꯠꯅꯕꯤꯔꯒꯦ ꯅꯨꯡꯁꯤꯅ ꯑꯗꯨ ꯅꯨꯄꯤꯗꯨ ꯅꯪ ꯑꯣꯏꯔꯝꯃꯦꯅ ꯍꯥꯏꯅ ꯈꯜꯂꯣꯅꯦ ꯁꯨꯇꯤ ꯃꯇꯦꯛ ꯈꯔꯗꯨꯗ ꯑꯩꯅ ꯉꯥꯎꯈꯤꯕꯅꯤ ꯅꯨꯡꯁꯤꯈꯤꯕꯅꯤ ꯃꯥꯗꯤ ꯏꯉꯥꯎ ꯉꯥꯎꯔꯒ ꯂꯩꯕꯅꯤꯅ ꯑꯩꯒ ꯃꯁꯛ ꯈꯪꯉꯝꯃꯣꯏꯗ ꯀꯃꯥꯏꯅ ꯊꯦꯡꯅꯈꯤꯕꯅꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗꯁꯨ ꯋꯥꯔꯤ ꯂꯤꯌꯣ ꯂꯩꯍꯤ ꯇꯞꯅ ꯑꯩꯅ ꯁꯨꯇꯤꯒꯤ ꯊꯥ ꯑꯃ ꯂꯩꯕꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯁꯣꯄꯤꯡ ꯆꯠꯄꯅꯤ ꯑꯗꯨꯗ ꯃꯣꯏ ꯃꯔꯤꯗ ꯕꯨꯂꯦꯠ ꯑꯃꯃꯝꯗ ꯃꯔꯤ ꯂꯥꯛꯈꯤ ꯑꯩꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ
red color dress salipa mabu yengki. Aduga aigi mitiyengduna masaipit ngakchana yengame. Ai garaduna adum leithore. Imanabiduna mabu masak khanglamki. Mana masak maming magi maramda akhangba bakai loine hari. Nangsina adagidi kamai daure. Sakhangdaba mabu ai nyam nangsijaki. Ai Manipurda sumlainingba maphorki. Moile kai duda ibani laki. Adubu madi thorokpa koba lekhidi. Phana kuirapa matungda pung mari tarakpa dwaida laki. Madi koiba chatluba oibasani. Madi koiba chappasu yam pamidana. Yam pamani. Adu makhadi. Lehi tapna waridu lirai. Lehi na Bye, Seba, amta koba. Lehi na Nangog jogino. Ay ngundag amta herkano. Ay sorry bani. Asukui na sungahin bani. Say, orin achapu pisani ba. Nangi achapu ka ne ay kim janing di. Lehi na Nang sawni na su orin chaw hai ba. Yoksilak dori heb ni. Please. Kay hay dun na duga. Kim hay roi. Adudi kay gigog di ba. As, Lehi na Leina khanggo go rei. Dadon. Bele gari khang khami. Leina kidari banang disida. Leina makoko hotuna. Dadon sumsida khoiram bani. Khoibu mandida. Mani khinoni phagi gi type adu nang koibada chatlaga lerabo. Imanabi ama Delhi dele habdo. Handak suti tholokpa aduda sum koiba bubiba mara mani daton magi mingna lehi kawani khangnawo belik na lehi aigina belik ado mayamgina daton lehi sinok mi ado matan bhabde yam lapna chakanuko lehi ga leina ahai Kidurage no enibo, yam pakat paman ba masyori. Noi, oide bangang badi nate ko. Lehinana, as, kaya din da, nate. Lehina, aping apayo na. Nupalong balakpa, nate. Bele, pisum suklaw. Kaya ba? Lehinana semdor nupalong balakpa nate hai ba? Ado wordi fay. Noi, angangem ori ko, langpan kanu ko. Lehi wakalda. Os, mini wakal ama sabali kanchida. Belik na. Nini hoidi kamay dauri. Lehina na. Moisinupa. Wadu choklepi. Belik nakchana na. Lehina, nangkidurage. Lehi na. Nupalam base. Chin pakat baywani. Lehi gi wadu da lehina pakat na makatupay tu na chingi. Belik sinok mi. Musi ang singsidi. Nang sina. Atidagi kidaraba. Namit adadagi ay na mo igitonggal da toy na chiki. Daniel na. Nupalumba. Nang siman bagi uning bagi chat bagi wani. Odo nang chat bakuding masum ting labra. Tengni. Adudi kredi kambom tu ikeno. Khangbra khangdabra haiduna mai thokpani. Asi haram naga chatki. Aidi ahanbada pakalini. Angang nupi machado. Nangna nangsijani kaina haibaduda. Adugadi kidaraba. Sathina nungsilirami. Daniel sinokmi. Mahanapuna nungsirasu. Aigi picture dagidi henina. As, ihai karantano. Karna dego. Ohiba, nangsu chaksa thuro. Thamagi ko. Ahoy. Phone da thamnakri. Lehidu chakti baluraga phammaga kadang metlaga lerami. Kidurage, thawai nuwai trobo. Lehina. Ai thawai nuwai tabaga haite ko. Yengbada ngasaiga manadaba. Chanabana mangde thamaga kuina phamaga leibise ngamdraba
ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯗꯥꯏꯅꯦꯜ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯖꯣꯏꯁꯥꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯁꯤ꯫ ꯉꯍꯥꯟꯕꯁꯨ ꯗꯥꯏꯅꯦꯜꯁꯨ ꯄꯥꯛꯅ ꯍꯜꯂꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯃꯥꯒꯤ ꯄꯥꯟꯗꯝ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯜꯂꯛꯀꯗꯕ ꯑꯝꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯗꯨ ꯇꯧꯁꯤ꯫ ꯄ꯭ꯂꯥꯟ ꯁꯤꯟꯕꯗ ꯌꯥꯝ ꯍꯩꯅ ꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯅꯨꯡꯁꯤ ꯁꯣꯛꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯗꯥꯏꯅꯦꯜꯒꯤ ꯃꯄꯥꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ꯫ ꯗꯥꯏꯅꯦꯜꯅ ꯃꯄꯥꯗ ꯃꯥꯕꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯥꯒ ꯅꯨꯡꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨ ꯃꯄꯥꯅ ꯈꯪꯉꯤ, ꯃꯄꯥꯅꯁꯨ ꯌꯥꯏ꯫ ꯅꯨꯄꯥꯗꯨꯅ, ꯕꯣꯁ, ꯖꯣꯏꯁꯥꯅ, ꯑꯩꯅ ꯄ꯭ꯂꯥꯟꯗꯨ ꯁꯤꯜꯂꯛꯀꯦ, ꯅꯪ ꯔꯦꯗꯤꯗ ꯂꯩꯔꯣ꯫ ꯌꯥꯏ ꯕꯣꯁ, ꯑꯩꯗꯤ ꯕꯣꯁꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯨꯗ ꯔꯦꯗꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ꯫ ꯑꯍꯨꯝꯗꯨ ꯒ꯭ꯔꯨꯞꯇ ꯂꯩ꯫ ꯚꯦꯂꯤꯛꯅ, ꯂꯥꯞꯅ ꯂꯩꯈꯤꯕ ꯃꯥꯁꯣꯏ ꯀꯥꯏꯗ ꯂꯩꯒꯦ? ꯊꯣꯏꯔꯦꯝꯕꯅ, ꯊꯤꯕ ꯐꯪꯗ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ꯫ ꯚꯦꯂꯤꯛꯅ ꯑꯃꯨꯛ, ꯃꯣꯏ ꯄꯨꯡꯈꯣꯡꯁꯦ, ꯅꯣꯏꯒꯤ ꯑꯃ ꯅꯪ ꯍꯦꯛ ꯍꯦꯛ ꯊꯤꯕꯗ ꯁꯤꯖꯤꯟꯅꯕꯗꯣ ꯄꯨꯊꯣꯔꯛꯎ꯫ ꯅꯪ ꯊꯤꯕ ꯐꯪꯗꯕꯒꯤ ꯂꯧꯈꯤꯕꯗꯣ ꯄꯤꯔꯛꯇ꯭ꯔꯤꯌꯦ꯫ ꯑꯌꯥ, ꯑꯗꯨꯕꯨ ꯄꯤꯗ꯭ꯔꯤꯕꯅꯦ? ꯄꯤꯔꯝꯃꯅꯤꯗ, ꯅꯪꯅ ꯉꯥꯎꯇ꯭ꯔꯪ ꯐꯩꯗꯪ ꯆꯠꯂꯤꯉꯩꯗ ꯀꯥꯎꯕꯗꯤ ꯅꯠꯇꯦꯀꯣ? ꯔꯤꯆꯥꯔꯗꯅ ꯃꯣꯂꯤ ꯃꯣꯂꯤ, ꯑꯩꯈꯣꯏꯗꯤ ꯍꯦꯟꯖꯤꯜꯂꯝꯃꯤ, ꯅꯣꯏ ꯑꯅꯤ ꯈꯣꯡꯕꯗꯨ ꯑꯩꯅꯅꯦ꯫ ꯊꯣꯏꯔꯦꯝꯕꯅ, ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯐꯥꯔꯦ, ꯃꯔꯨ ꯀꯣꯛꯊꯣꯛꯂꯒ ꯁꯨꯅꯨ ꯌꯦꯡꯍꯪꯇꯩꯁꯦ꯫ ꯚꯦꯂꯤꯛꯅ, ꯐꯥꯔꯒ ꯊꯅꯝꯃꯣ, ꯑꯩ ꯂꯥꯛꯀꯦ꯫ ꯅꯣꯏ ꯄꯨꯄꯨꯒꯤ ꯁꯥꯏꯀꯜꯗꯨꯗ ꯂꯥꯛꯇꯣꯏꯔꯣ? ꯂꯥꯛꯇꯣꯏꯅꯦ, ꯑꯩ ꯊꯧꯗꯣꯔꯛꯑꯕꯅꯦ꯫ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯒꯦ ꯇꯧꯋꯦ꯫ ꯈꯪꯅꯤ, ꯀꯗꯥꯏ? ꯚꯦꯂꯤꯛ ꯏꯊꯤ ꯈꯪꯍꯟꯒꯦ꯫ ꯉꯥꯟꯕꯅ, ꯆꯥꯛ ꯆꯥꯅꯔꯕꯣ? ꯉꯁꯥꯏꯗꯒꯤ ꯋꯥꯊꯤ ꯇꯧꯔꯝꯕꯗꯨ ꯂꯦꯞꯂꯒ ꯔꯤꯆꯥꯔꯗꯅ, ꯆꯥꯏ, ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯒꯦꯔꯥ? ꯃꯃꯥ ꯇꯨꯝꯗ꯭ꯔꯤꯌꯦ꯫ ꯉꯥꯟꯕꯅ, ꯚꯥꯏ, ꯑꯩ ꯇꯥꯔꯣꯏꯒꯦ꯫ ꯑꯗꯨ ꯅꯪ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ꯫ ꯊꯣꯏꯕꯁꯨ 11 ꯀꯥꯔꯕꯅꯤ ꯁꯥꯗꯅ ꯄꯥꯈꯪ ꯁꯥꯖꯒꯗꯕꯗꯨ ꯄꯥꯔꯠꯅꯔ ꯁꯨꯗ꯭ꯔꯕꯅꯤꯅ ꯃꯊꯥ ꯏꯅꯤꯡ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ, ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯂꯥꯞꯅ ꯂꯩꯇꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ? ꯊꯣꯏꯕ ꯃꯇꯝꯗ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯖꯩ꯫ ꯗꯥꯏꯅꯦꯜꯕꯨꯁꯨ ꯄꯟꯗꯨꯅ ꯉꯥꯡꯖꯩ꯫ ꯃꯥꯕꯨ ꯅꯣꯡꯃꯇ ꯍꯪꯕꯤꯗꯦ, ꯅꯤꯡꯁꯤꯡꯕꯤꯗꯦ ꯍꯥꯏꯗꯨꯅ꯫ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯡꯁꯤꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯅꯨꯡꯁꯤ ꯐꯣꯟ ꯊꯝꯂꯝꯂꯕ ꯃꯥꯜꯂꯦ, ꯃꯔꯨꯞ ꯆꯠꯈꯤꯕꯅꯤ꯫ ꯍꯜꯂꯣ? ꯊꯣꯏꯕ ꯍꯔꯥꯎꯅ, ꯚꯥꯏ꯫ ꯗꯥꯏꯅꯦꯜꯁꯨ ꯅꯣꯛꯃꯤ, ꯚꯥꯏ꯫ ꯊꯣꯏꯕ ꯄꯦꯟꯗꯅ, ꯄꯨꯛ ꯐꯠꯇꯕ, ꯅꯣꯡꯃꯇꯁꯨ ꯅꯤꯡꯁꯤꯡꯕꯤꯗꯕ꯫ ꯑꯁ, ꯀꯩꯒꯤ ꯅꯤꯡꯁꯤꯡꯉꯣꯏꯗꯣꯏꯅꯣ? ꯅꯤꯡꯁꯤꯡꯉꯤꯀꯣ? ꯍꯔꯥꯎ ꯍꯜꯂꯣ ꯍꯥꯏꯔꯛꯏꯗꯣ ꯑꯩꯈꯣꯏ ꯆꯦ ꯑꯣꯏꯔꯕ ꯅꯤꯡꯗꯅ ꯍꯥꯏꯔꯛꯏ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩ ꯑꯣꯏꯔꯝꯕꯗꯨꯗ ꯕꯤꯠꯀꯗꯣ ꯈꯪꯍꯟꯍꯜꯂꯤ ꯅꯠꯇ꯭ꯔꯣ? ꯑꯩ ꯈꯪꯉꯦ꯫ ꯑꯁ, ꯚꯥꯏ, ꯀꯩ ꯋꯥꯈꯜꯅꯣ? ꯅꯪ ꯑꯣꯏꯔꯝꯕꯒꯤ ꯍꯦꯟꯅ ꯍꯔꯥꯎꯏꯅꯦ꯫ ꯑꯣꯏꯗꯕ ꯉꯥꯡꯕ ꯐꯠꯇꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ? ꯑꯗꯨꯗ ꯂꯩꯕꯗꯒꯤ ꯑꯣꯏꯗꯕ ꯉꯥꯡꯂꯕꯅ? ꯊꯣꯏꯕ, ꯑꯩ ꯑꯁꯦꯡꯕꯒꯤ ꯅꯪ ꯅꯤꯡꯁꯤꯡꯉꯤ, ꯑꯣꯏꯗꯕ ꯉꯥꯡꯗꯦ꯫ ꯆꯤꯆꯦꯒꯗꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯕ, ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯅꯈꯣꯟ ꯇꯥꯅꯤꯡꯕꯒꯤ ꯂꯨꯝꯃꯒ ꯇꯥꯕ, ꯑꯗꯨꯒ ꯅꯣꯡꯃꯇꯁꯨ ꯑꯩꯕꯨ ꯍꯪꯕꯤꯗꯕ꯫ ꯍꯪꯕꯤꯅ ꯅꯪꯅ ꯇꯥꯁꯨ ꯇꯥꯗꯅ꯫ ꯌꯥꯔꯦ, ꯊꯝꯃꯣ꯫ ꯀꯩꯒꯤꯅꯣ? ꯊꯝꯃꯣꯗꯤ ꯀꯣꯛ ꯊꯝꯃꯣ꯫ ꯅꯪ ꯊꯝꯒꯦꯁꯨ ꯊꯝꯃꯣ, ꯑꯩꯗꯤ ꯊꯝꯃꯣꯏ꯫ ꯊꯣꯏꯕ ꯁꯥꯎꯅꯤꯡꯃꯟꯕꯒꯤ ꯀꯣꯟꯗꯨ ꯃꯥꯅ ꯑꯣꯏꯅ ꯀꯛꯏ꯫ ꯗꯥꯏꯅꯦꯜ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯛꯏ꯫ ꯊꯣꯏꯕ ꯄꯥꯏꯗꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯇꯧꯁꯤꯜꯂꯛꯏ꯫ 3 ꯁꯨꯕꯗ ꯄꯥꯏꯈꯠꯂꯤ꯫ ꯀꯩꯅꯣ? ꯗꯥꯏꯅꯦꯜꯁꯨ ꯅꯣꯛꯃꯤ, ꯀꯩꯅꯣ? ꯀꯥꯏ ꯆꯠꯂꯨꯒꯦ? ꯀꯣꯜ ꯄꯥꯏꯕꯕꯨ ꯑꯗꯨ ꯀꯨꯏꯅ ꯆꯪꯉꯤꯗꯨꯕꯣ? ꯑꯩ ꯃꯤꯇꯣꯞꯀꯤ ꯀꯣꯜ ꯄꯥꯏꯗꯦ, ꯊꯝꯃꯣ ꯌꯥꯔꯦ, ꯆꯤꯆꯦ ꯂꯥꯛꯑꯒ ꯍꯥꯏꯕꯤꯒꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯊꯣꯏꯕ ꯂꯩꯕ꯭ꯔꯣ? ꯅꯪꯒꯤ ꯃꯔꯨꯞ ꯊꯣꯏꯕꯗꯤ ꯁꯣꯔꯥꯠ ꯁꯣꯟꯈꯤꯕ ꯀꯨꯏꯔꯦ꯫ ꯚꯥꯏ, ꯑꯝꯇ ꯁꯥꯎꯈꯤꯅꯨꯁꯦ꯫ ꯁꯥꯎꯗꯦ, ꯌꯥꯔꯦ, ꯊꯝꯃꯣ꯫ ꯁꯆꯤꯟꯅ, ꯃꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ?
ꯇꯣꯟꯁꯨ ꯃꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩ ꯃꯥꯗꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯈꯪꯉꯤꯗꯅ. ꯄꯪꯅꯨꯅꯦ ꯅꯪꯕꯣ. ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯅꯕꯅꯤ ꯑꯩꯅ ꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ. ꯃꯃꯥ, ꯀꯩꯁꯨ ꯂꯩꯇꯕ ꯁꯤꯕꯗ ꯄꯨꯕꯁꯨ ꯌꯥꯗꯕ ꯂꯟ ꯊꯨꯝ ꯈꯔꯒꯤꯗꯃꯛ ꯅꯅꯥꯎ ꯑꯩꯈꯣꯏꯒꯤ ꯃꯔꯤꯗ ꯊꯥꯗꯠꯄꯗꯤ ꯌꯥꯔꯣꯏ. ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕꯗ ꯏꯃꯥꯇꯣꯟ ꯑꯗꯨꯅ ꯏꯅꯥꯎꯕꯨ ꯃꯌꯥꯝꯕ ꯑꯩꯉꯣꯟꯗ ꯏꯈꯨꯠ ꯄꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ. ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ. ꯑꯩ ꯑꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂ ꯌꯥꯕ꯭ꯔꯣ? ꯍꯥ? ꯃꯇꯝ ꯈꯔꯗꯤ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯦꯗꯅ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯆꯥꯎꯔꯦ. ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯂꯒꯅꯤꯗꯅ. ꯅꯣꯏ ꯄꯥꯕꯨꯡꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ. ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥ ꯂꯥꯎꯅꯔꯤꯕꯗꯨ ꯕꯦꯂꯦ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯇꯥꯔꯤꯕꯅꯤ. ꯁꯆꯤꯟꯅ ꯁꯥꯎꯅ, ꯃꯃꯥ, ꯅꯪꯕꯨ ꯃꯃꯥꯔꯣ? ꯍꯥ? ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯝ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯑꯩꯒꯤ ꯅꯅꯥꯎ ꯅꯨꯡꯁꯤ. ꯏꯃꯥꯗꯒꯤ ꯅꯅꯥꯎꯅ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤ. ꯀꯔꯤꯒꯨꯝꯕ ꯅꯅꯥꯎꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯊꯣꯛꯂꯕ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣꯏ. ꯁꯈꯤꯗꯨ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯇꯥꯔꯛꯏ. ꯑꯁꯨꯛ ꯃꯆꯣꯡ ꯃꯄꯥꯛ ꯅꯥꯏꯗꯕ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯜꯂꯛꯄꯁꯦ ꯉꯁꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯅꯕꯒꯤꯗꯃꯛꯇꯔꯣ? ꯍꯥ? ꯃꯁꯤꯕꯨ ꯃꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩꯔꯣ? ꯃꯃꯥꯕꯨ ꯃꯤꯔꯣ? ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤ ꯀꯌꯥꯁꯤ ꯅꯅꯥꯎꯕꯨ ꯃꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯠꯇ ꯂꯩꯕ ꯅꯅꯥꯎꯒꯤ ꯀꯔꯤ ꯃꯔꯥꯅꯣ? ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯏꯈꯧ ꯂꯥꯡꯉꯝꯅꯤꯌꯦ. ꯃꯥꯁꯨ ꯃꯤꯅꯦ. ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯕꯅ ꯃꯥꯒꯤ ꯑꯋꯥꯕ ꯀꯅꯥꯅꯁꯨ ꯎꯔꯣꯏ. ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯪꯉꯦ, ꯎꯏꯌꯦ, ꯅꯅꯥꯎꯅ ꯀꯌꯥꯝ ꯋꯥꯏ. ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯕꯨ ꯀꯌꯥꯝ ꯏꯈꯧ ꯂꯥꯡꯉꯦ ꯍꯥꯏꯕꯗꯣ. ꯃꯃꯥꯅ ꯅꯣꯡꯃꯇ ꯃꯥꯒꯤ ꯑꯋꯥꯠꯄ ꯀꯔꯤ ꯂꯩꯍꯪꯕꯤꯕ꯭ꯔꯣ? ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯂꯩꯇꯕ. ꯏꯃꯥꯇꯣꯟꯅ ꯅꯝꯗꯨꯅ ꯄꯥꯕꯨꯡꯗ ꯂꯩꯈꯤꯕ꯭ꯔꯣ? ꯄꯥꯕꯨꯡꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝꯗꯨꯗ ꯏꯃꯥꯇꯣꯟꯅ ꯄꯥꯕꯨꯡꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯈꯤꯕ꯭ꯔꯣ? ꯅꯪꯒꯤ ꯅꯨꯄꯥꯅ ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤ ꯄꯨꯔꯒ ꯂꯥꯛꯑꯒ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜꯗ ꯇꯥꯏꯅꯕꯅꯣ? ꯏꯃꯥꯇꯣꯟꯅ ꯃꯁꯥꯒꯤ ꯏज्ꯖꯠꯀꯤ ꯀꯩꯁꯨ ꯈꯟꯗꯅ ꯂꯨꯍꯣꯡꯕ ꯇꯣꯛꯁꯦ ꯍꯥꯏꯔꯛꯄꯗ ꯅꯣꯏꯅ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥꯗ ꯇꯥꯏꯅꯕꯅꯣ? ꯕꯦꯂꯦ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨꯗ ꯃꯄꯤꯗꯨ ꯇꯞꯅ ꯆꯤꯟꯊꯔꯛꯏ. ꯃꯆꯤꯟꯗ ꯅꯨꯡꯁꯤꯅ ꯀꯧꯖꯩ. ꯃꯃꯥ. ꯁꯈꯤ ꯁꯥꯎꯅ, ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕ ꯑꯉꯥꯡꯁꯤꯕꯨ ꯀꯔꯝꯕ ꯑꯉꯥꯡꯅꯣ ꯍꯥꯏꯋꯥꯅꯤ? ꯁꯆꯤꯟꯅ, ꯃꯃꯥ, ꯅꯅꯥꯎ ꯑꯩꯈꯣꯏꯅꯤꯕꯨ ꯁꯦꯠꯇꯣꯛꯅꯒꯦ ꯈꯟꯒꯅꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ.